ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯒꯤ ꯃꯥꯔꯆ ꯇꯥꯡ 12ꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯚꯤꯗ-19 ꯄꯦꯟꯗꯦꯃꯤꯛ ꯑꯁꯤꯅ ꯅꯥꯕ ꯃꯤꯑꯣꯏ ꯑꯃ ꯏꯍꯥꯟ ꯍꯥꯟꯅ ꯀꯟꯐꯥꯔꯝ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯅꯥ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯦꯞꯇꯅ ꯃꯊꯪ ꯁꯟꯗꯣꯔꯛꯇꯨꯅ ꯆꯥꯎꯔꯥꯛꯅ ꯆꯍꯤ ꯑꯅꯤꯒ ꯊꯥ ꯑꯅꯤꯔꯣꯝ ꯑꯁꯤꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯈꯛꯇꯗ ꯃꯤꯑꯣꯏ 135 ꯁꯤꯍꯟꯈꯤ꯫ ꯍꯧꯈꯤꯕ ꯃꯦ 13ꯇ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ 5ꯔꯛ ꯁꯨꯕ ꯑꯣꯏꯅ ꯀꯣꯚꯤꯗ-19 ꯄꯛꯄ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯖꯤꯂꯥ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯁꯔꯚꯤꯂꯦꯟꯁ ꯑꯣꯐꯤꯁꯥꯔ ꯗꯥꯛꯇꯔ ꯀꯦ.ꯑꯦꯁ.ꯍꯩꯆ ꯇ꯭ꯔꯁꯇꯤꯅ ꯉꯔꯥꯡ ꯊꯣꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯉꯔꯥꯡ ꯐꯥꯎꯕꯗ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯒꯤ ꯃꯁꯤꯡ 10,085ꯅꯤ꯫ ꯑꯗꯨꯒ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯔꯨꯕꯗꯒꯤ ꯐꯒꯠꯂꯛꯈ꯭ꯔꯕ ꯃꯤꯒꯤ ꯃꯁꯤꯡꯅ 9,990ꯅꯤ꯫ ꯑꯗꯨꯒ ꯑꯄꯨꯟꯕꯗ ꯂꯩꯈꯤꯗꯕ ꯃꯁꯤꯡꯅ 135ꯅꯤ꯫ ꯉꯁꯤ ꯑꯌꯨꯛ ꯐꯪꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯅꯥ ꯑꯁꯤ ꯑꯅꯧꯕ ꯀꯦꯁ 2,113 ꯍꯦꯟꯒꯠꯂꯛꯇꯨꯅ ꯑꯦꯛꯇꯤꯚ ꯀꯦꯁ 13,985 ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯤꯑꯣꯏ 65 ꯅꯧꯅ ꯁꯤꯕꯒꯤ ꯄꯥꯎꯁꯨ ꯂꯩꯔꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯇꯦꯁꯠ ꯇꯧꯕꯗ ꯐꯪꯗꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯪꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯀꯣꯚꯤꯗ-19 ꯖꯦꯔꯣ ꯑꯦꯛꯇꯤꯚ ꯀꯦꯁ ꯑꯣꯏꯕ ꯉꯝꯈ꯭ꯔꯦ꯫ ꯃꯁꯤꯃꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯄꯟꯕ ꯌꯥꯏ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯤꯔꯦꯛꯇꯔ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁꯅ ꯉꯔꯥꯡ ꯐꯣꯡꯕ ꯔꯦꯀꯣꯔꯗꯀꯤ ꯃꯇꯨꯡ ꯏꯟꯅꯉꯔꯥꯡ ꯐꯥꯎꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯄꯨꯟꯕꯗ ꯃꯤꯑꯣꯏ 1,kuntrataret,935 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ꯫ ꯑꯗꯨꯒ ꯃꯤꯑꯣꯏ 2,110 ꯁꯤꯍꯟꯈꯤ꯫ ꯃꯤꯑꯣꯏ 1,kuntramaꯉꯥ,110 ꯔꯤꯀꯣꯚꯔ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯖꯦꯔꯣ ꯑꯦꯛꯇꯤꯚ ꯀꯦꯁ ꯑꯣꯏꯕ ꯉꯝꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯆꯍꯤ ꯑꯃ ꯊꯥ ꯑꯅꯤꯔꯣꯝ ꯆꯨꯞꯅ ꯂꯥꯟꯊꯦꯡꯅꯔꯛꯄ ꯑꯗꯨ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯃꯥꯌꯣꯛꯅꯈ꯭ꯔꯕꯁꯨ ꯃꯄꯨꯡ ꯑꯣꯏꯅ ꯌꯦꯡꯕꯗ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯕ ꯌꯥꯏ꯫ ꯑꯗꯨꯃꯛꯄꯨ ꯇꯝꯊꯤꯔꯕ ꯂꯩꯅꯥ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯇꯩ ꯂꯩꯕꯥꯛ ꯈꯔꯗ ꯅꯧꯅ ꯁꯟꯗꯣꯔꯛꯇꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯤꯕ ꯃꯔꯝꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯂꯩꯅꯥ ꯑꯁꯤ ꯂꯩꯇꯔꯦ ꯍꯥꯏꯅ ꯀꯣꯝꯊꯣꯛꯄꯒꯤ ꯃꯇꯝ ꯑꯗꯨꯃꯛꯇꯤ ꯑꯣꯏꯗ꯭ꯔꯤ꯫ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯂꯩꯉꯥꯛꯅ ꯄꯤꯕ SOP, ꯈꯨꯠꯁꯥ ꯇꯣꯏꯅ ꯍꯥꯝꯕ, ꯃꯥꯁꯛ ꯑꯃꯁꯨꯡ ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯕ, ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁ ꯉꯥꯛꯅ ꯆꯠꯄ, ꯃꯁꯤ ꯄꯨꯝꯅꯃꯛ ꯉꯥꯛꯅ ꯆꯠꯄ ꯃꯊꯧ ꯇꯥꯔꯤ ꯄꯟꯕ ꯌꯥꯏ꯫ ꯆꯥꯎꯔꯥꯛꯅ ꯆꯍꯤ ꯑꯅꯤꯒ ꯊꯥ ꯑꯅꯤꯔꯣꯝ ꯆꯨꯞꯅ ꯇꯝꯊꯤꯔꯕ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯂꯥꯟꯊꯦꯡꯅꯔꯛꯄ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯇꯨꯅ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯈꯤ꯫ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯅ ꯂꯩꯈꯤ꯫ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯐꯪꯈꯤꯗꯦ꯫ ꯑꯉꯥꯡꯁꯤꯡ ꯃꯍꯩ ꯇꯝꯕ ꯐꯪꯈꯤꯗꯦ꯫ ꯑꯅꯥ ꯑꯌꯦꯛꯀꯤ ꯂꯥꯟꯊꯦꯡꯅꯕꯗ ꯃꯤꯌꯥꯝ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯣꯚꯤꯗ-19 ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯀꯣꯝꯊꯣꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯇꯝ ꯑꯗꯨꯗ ꯍꯦꯟꯒꯠꯈꯤꯕ ꯄꯣꯠꯀꯤ ꯃꯃꯜ, ꯈꯨꯠꯁꯨꯃꯟ, ꯃꯤ ꯄꯨꯕ ꯒꯥꯔꯤꯒꯤ ꯚꯥꯔꯥ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯁꯨ ꯍꯟꯊꯕ ꯂꯩꯇꯅ ꯂꯧꯔꯤ꯫ ꯃꯁꯤꯗꯤ ꯃꯤꯌꯥꯝꯗ ꯀꯣꯚꯤꯗ-19ꯒꯤ ꯑꯋꯥꯕ ꯀꯣꯛꯈ꯭ꯔꯕꯁꯨ ꯑꯇꯣꯞꯄ ꯆꯩꯊꯦꯡ ꯑꯃ ꯑꯗꯨꯃꯛ ꯃꯥꯌꯣꯛꯅꯍꯜꯂꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯈꯔ ꯄꯜꯂꯕꯗ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯆꯦꯟꯕ ꯗꯤꯖꯜ ꯑꯣꯇꯣꯁꯤꯡꯗ ꯍꯥꯟꯅ ꯂꯨꯄꯥ 10 ꯂꯧꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛ ꯂꯨꯄꯥ 10ꯗ ꯍꯦꯟꯒꯠꯂꯦ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯩꯔꯣꯛꯇꯒꯤ ꯊꯧꯕꯥꯜ ꯕꯖꯥꯔ ꯌꯧꯔꯛꯄꯗ ꯍꯥꯟꯅ ꯂꯨꯄꯥ 10 ꯂꯧꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛ ꯂꯨꯄꯥ 90ꯗ ꯍꯦꯟꯒꯠꯂꯦ꯫ ꯊꯧꯕꯥꯜꯗꯒꯤ ꯇꯥꯇꯥ ꯃꯦꯖꯤꯛ ꯇꯣꯡꯂꯒ ꯏꯝꯐꯥꯜ ꯐꯥꯎꯕ ꯆꯠꯄꯗ ꯍꯥꯟꯅ ꯂꯨꯄꯥ 60 ꯂꯧꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛ ꯂꯨꯄꯥ 70 ꯌꯧꯈ꯭ꯔꯦ꯫ ꯍꯥꯟꯅ ꯂꯨꯄꯥ 70 ꯄꯥꯏꯔꯒ ꯏꯝꯐꯥꯜ ꯑꯃꯁꯨꯡ ꯊꯧꯕꯥꯜ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯄ ꯌꯥꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯨꯄꯥ 110 ꯆꯪꯈ꯭ꯔꯦ꯫ ꯍꯥꯟꯅ ꯁꯝ ꯀꯛꯐꯝ ꯂꯩꯉꯥꯛꯅ ꯂꯦꯞꯂꯝꯕ ꯃꯃꯜ 30 ꯂꯧꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛ ꯂꯨꯄꯥ 50 ꯌꯧꯈ꯭ꯔꯦ꯫ ꯃꯔꯨꯑꯣꯏꯅ ꯅꯣꯡꯃꯗ ꯆꯪꯗ ꯌꯥꯗ꯭ꯔꯕ ꯁꯥ ꯉꯥ, ꯃꯅꯥ ꯃꯁꯤꯡ, ꯌꯦꯔꯨꯝ ꯁꯪꯒꯣꯝꯒꯤ ꯃꯃꯜ ꯈꯝ ꯊꯦꯡꯅ ꯋꯥꯡꯈꯠꯂꯦ꯫ ꯃꯔꯨꯑꯣꯏꯅ ꯒꯥꯔꯤ ꯚꯔꯥ ꯍꯦꯟꯒꯠꯂꯛꯄ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯃꯔꯨꯑꯣꯏꯅ ꯃꯍꯩ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯆꯥꯎꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯦ꯫ ꯈꯨꯜꯂꯛꯇ ꯆꯦꯜꯂꯤꯕ ꯗꯤꯖꯜ ꯑꯣꯇꯣ ꯇꯣꯡꯗꯨꯅ ꯊꯧꯕꯥꯜꯗ ꯃꯍꯩ ꯇꯝꯂꯤꯕ ꯅꯠꯇ꯭ꯔꯒ ꯊꯧꯕꯥꯜꯗꯒꯤ ꯏꯝꯐꯥꯜ ꯇꯥꯟꯅ ꯆꯠꯂꯒ ꯃꯍꯩ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁ꯭ꯀꯨꯜ ꯀꯥꯖꯅꯕꯒꯤ ꯒꯥꯔꯤ ꯂꯥꯛꯄ ꯉꯥꯏꯕꯗ ꯄꯦꯁꯦꯟꯖꯔ ꯆꯠꯂꯤꯕ ꯒꯥꯔꯤꯁꯤꯡꯅ ꯃꯍꯩꯔꯣꯏ ꯄꯨꯕꯗ ꯚꯔꯥ ꯇꯥꯎ ꯍꯥꯏꯔꯛꯀꯅꯤ ꯈꯟꯕꯗꯒꯤ ꯒꯥꯔꯤ ꯈꯥꯝꯕꯤꯗꯕ ꯑꯃꯗꯤ ꯚꯔꯥ ꯃꯌꯥꯝꯒ ꯃꯥꯟꯅꯅ ꯂꯧꯕ ꯑꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯜꯂꯤ꯫ ꯀꯣꯔꯣꯅꯥꯒꯤ ꯂꯩꯅꯥ ꯂꯥꯏꯆꯠ ꯃꯅꯨꯡꯗ ꯇꯉꯥꯏꯐꯗꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯑꯌꯥꯝꯕ ꯀꯣꯝꯊꯣꯛꯂꯕꯅꯤꯅ ꯃꯤꯌꯥꯝꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯍꯤꯔꯝꯁꯤꯡ ꯑꯁꯤꯗ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯂꯥꯏꯔꯕ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯅꯤ꯫